SHAKHANGDABA SINGNA Salai Group ki Board of Directors ki members Amagi Yumda bom ani Langsinduna Pokhaihallamle Thaudo Singarang amadi ngasi gi lona wa hing nongyai matung pung 12:32 rom tabada Singjamai Police Station ki manung chanba Singjamai mayingbam laikai da leiba Chingtham Samson chahi nifu manga apokko leigidraba CH Chawba gi yumda thokibani Thaudok thokpam dagi phangba pawgi matung ina Maruti Swift car amada tongdura lakpa mamit mamai khumba Tupi upa mioi kharana CA Samson ki thongal ki bom ani langsilamlaka khonglei thuna mafum adu thadoknaga chenkibani bom ani adu Samson ki sumangda taduna pokhai ki bom pokhai baduda yumgi thongnau ki mingsel jaisit sumangda khamdur leiba utmasugi Tata Tiago XZA registration number MN01 AK9583 Olive Green Masugi Maruti Gypsy Hardtop registration number MN01 AS 8442 Silver Machugi Hyundai i10 registration number MN01W 4085 Ut Machugi Mahindra KUV 100 NXT K8 registration number MN01 AK9739 Amadi Silver Machugi Maruti Van registration number MN01 AS3926 ki Mingsel body amadi tire da akai atoi nangke adumoinamak laibak Habadaki asok apan misemina di yahautre haidi bom Langsinduna Pokhaihallamle si kanana kari maram ki tawbuno haiba chapchana khangba ngamdri thaudo asigi matangda Singjamai Police ki case malokatuna thijan pa haukre haina so paw asina makha tari